Arambai News Guwahati da Maitilongi Pau Tabiyubasingbu Ian Handumuktada Chingangbam Suzitra Nina Kurumjare. Huzingasigi Samlapa Maruba Pau Sing Lowirase. Guwahati ki Satribari da Handakta Lalonba ama Masagi Mayungi Get Mamang Maktada Kapna Halambagi Todogaduda Maroina Jenaba Misak Ngarang Guwahati Police na Bihar dagi Pabangam Kre. Bankers Gobamyu Yasi Bihar gi Begusarai dagi Parakibane. Late Haurongbam Calendar Memorial Open League Cum Knockout 5-Man Soccer Futsal Tournament Inglisingani Kuni Thoigi Loishinbagi Thoramda Moirangthem Brazagovin Nami Phamapu Oinam Biramani na Chief Guest Amadi Irom Gauramani Asangbam Gaurogopal Ngangom Niranjan Furit Sabam Manidhon Haurongbam Samrendra Amadi Haurongbam Ongbi Maipakpi Donorna Guest of Honor Sing Oike. Final match ta SFA Rana Team Singer Bona Ichel Club Dhamaibu Ani Amada Thoiki Amadi Ahan Bagi Mana Lupalising Kun Amadi Trophy Galoinana SFA Rana Team Singer Bona Pankhe Ani Suba Manana Lupalising Taraga Trophy Gana Ichel Club Dhamaina Pankhe Tournament asigi Best Player Oina Y Dayamanta Goalkeeper SFA Rana Team Singer Bona Pankhe Haina Joint Secretary Ngangom Raj Kishorna Thadurok Pachirol Amana Phongdorakle Panbayai Legacy Bu organized Tokibana Assam Soccer Futsal Association host Oikibana Young Farmers Club Tolen Kun Amadi sponsor Tokibana Haurongbam Brothers Nane Manipura Kanana CM Oigani Habisigi Matangda Hauziksu Suspense Ki Pibamda Adumak Leiri Caretaker CM N Viren Loinana MLA TH Bishwajit Amadi Manipurgi BJP President A Sarda Devi Party High Command Kaurokpadagi New Delhi da Hauzik Leiduna National Luching Basinga Wari Shanari CM N Viren Union Minister Amit Shah Amadi BJP National President JP Nadda Wari Shanakre Aduga Amit Shah Amadi Nadana TH Bishwajitam Sung Sarda Devi Gasu Yamnamak Thuna Paminaragani Hairi Panbayai Makoi Ahumak Ngasi Ayuk charter flight amada Imphal dagi Delhi da paikibane. Manipur Pradesh Congress Committee na mamang chahi November thadagi horokiba membership hongbagi khongjang lakliba March 18 fawgi manungda loisilaba matung April 15 da members singi list honglagani. Hauzik phawbada miyoi lakh ama dasmik manga romna enrollment tawbagi form lawkhre hairi. Meghalaya da inner line permit chana hanabagi dimanasi matangda center na habadi Ministry of Home Affairs na kupna yengsili haina Meghalaya gi CM Conrad ki sangmana assembly da haikre dimanasi gi matangda leptana hotnagani amadi nongmadi panthungphamadu yoba soidana ngamgani habagi thajabasu mahakna chetna phongdokhe Inglisingani taramapandagi hauna state lengakna masigi matangda Ministry of Home Affairs da cherol kya pisinduna lakibane Nakalamaromda da Meghalaya da IS officers singi masing watpagi awal mayok nariba si yengsinnabagi damak Meghalaya lengakna panel ama semle hanasu CM na phongdokhe Panbayai Ladiba Kader Strength Humbudra sigi manungda Nipumathoina IS officer ni makogi manungda kulhumdoina direct recruit ne aduga taranipana Meghalaya Civil Service tagi promotion da karakibane IS Kader rules the amendment toguni haribasi Rajya Sarkarna yabangam loi hanasu CM na makata ke Nagalamaromda ngamkhagi chet nabasigi matang dasu paladuna Assam amadi Meghalaya gi marakta chet nariba area tarugasi gi matangda yanaba amagi makhada lagliba March 13 state ani asina center ga tripartite agreement amasu khuyek thanaragani haina mahakna phongdokhe Ngasi Karnataka High Court na hijab sizinabagi matangda tangdangba warol ama piraduna hijab asi essential religious practice nate haikre class ta hijab set pa thingbabu singnaraduna mairoi singna thagiba petition amagi hearing chatharaduna High Court na wayal asi lauthorakibane wayal asi lauthoktingai mamangda miyamgi marakta santi amadi tangdu leitaba kahendanabagi damag Bengaluru tanatana Mangalore dasu state lengakna miyam tinba ban tawkhre Mangalore da March 15 18 fawba school sing thingjinkre aduga kudupi dana ngasi school amasung college sing thingjinkhe Mairoi singi maikeidagi hijab asi India gi Sangvidhan gi makhada guarantee piraba fundamental right ni amadi Islam gi essential practice ni haina kanna takshilakibane
कांग्रेस वर्किंग कमिटी की ngarang mifam matungda party asigi senior luchingba Kapil Sibalna Gandhi Singhna leadership role dagi lapthokna leigedabani hairakre panbayai handakta pangthokiba state mangagi assembly mikhalda congress na asukthina maithikhiba duda mideng thamlaga congress manungda awonba kaya puraknabagidamak Sonia Gandhi da ikhiba chithi amada khuyek thakhiba singi manungda Kapil Sibal su ama oiribane Sibal na makha taraduna Gandhi Singhna masana khangna lapthok jagadabane maramdi makhoi masana khanba body aduna kaidongoi dasu makhoida sakti gi chupli asum paiduna leiroidabani haina haiba ngamloi hairakhe Rahul Gandhi ki mathakta su atamna hulladuna mahagasi mamangdana de facto president oirabane warepna mak mahakna lobani haikhe Magna Punjab ta chatuna Charanjit Singh Chanina Chief Minister oigani haina lauthokhi madu karamba capacity da magna lauthokribano haina so Kapil Sibalna wahang kaya hanglakle Punjab ki Jalandhar district ta hojik chathariba kabaddi tournament manung asida maming leraba international kabaddi sanaroi Sandeep Nangal ngarang kai henba marina nongmaina kaptana halamle tournament asidagi thorakpa matamda sakhangdaba khulai paiba singna nongmai kapsilakibane Sandeep Malemgi kabaddi sanaroi top manga gi manungda ama oiribane amadi major kabaddi league federation gi head sune tongan ba kabaddi world cup tournament singda United Kingdom team ki captain oina magna represent kyaraksu tawkhrabane ngasidi asukuina chingnaduna leiramba du China na phongna Russia gi damakta chongthorakhre Russia ga leinariba mari asi rock solid ni haina China na haikibadu mayek senglakle Ukraine da landariba sigi manungda Russia da sel thumgi mating pibada natana khutlai puba drone sing yauna military supply pinanabagi China na khanaba hawkhre White House National Security Advisor Jack Sullivan na China da mating pangdanaba yamnamak phongna hairakhabasu China na madubu tabi khidre Ningsing bayai China da military khusuklai yauna mating pibiraknaba Russia na mamangda haijakhiba leikrabane Ngasi ase Russia amadi Ukraine land gi kunni chanba numit ne Poland Czech Republic amadi Slovenia gi Prime Minister singna land na amangata thoalaba khwaidigi yamna chokliba Ukraine gi konung sahar Cape ta chatuna yengsilagane Ukraine bu support tawraduna European Union gi mission amoina Prime Minister ahumasi chatkadoribane Prime Minister ahumasina hawjiksu Cape ta leriba President Zelensky amadi Prime Minister Denia Samehalgasu unaduna wari sanagadore Maragasida Russia amsung US ki marakta unkhanaba hengalakpagi Sida US astronaut Bandehei Russian ani puraga halakadori US single space flight asi record oina numit chahumga nifu suraba Bandehei lagliba March kuntrada Kazakhstan da taragadori bane China na yamnamak mathau taba amadi mari leinaba thabak thoram singi oina akhanaba international mahairoi khara khaktamak China da halaknabagi thorang tauri hairakre Pakistani mahairoi kharada visa issue tawkhre haina Islamabad da leiba Chinese embassy na pirakhiba report adugi paukhum oina Chinese foreign ministries spokesperson oiriba Zhao Lijian na wafamasi hairakibane adubu Zhao Pakistani mahairoi kharada visa pikhi haibagi report adudi confirm su tawkhide amadi aranbani su haikide Chinese policy transparent watli haibagi wahang adugi matangdadi Zhao leithoktuna leikhe Ningsing bayai mamang thada China na Mongolia Singapore Pakistan Indonesia amadi Malaysia gi mahairoi sing China da halaknanabagi thorang singani haina lauthokhrabane adubu India gi mahairoi sing halakpagi matangdadi wafam ama phawba phongdokhide hadakta su Russia US amadi South Korea gi mahairoi sing halakpagi ayaba China na pikhrabane China da ngasi lebak pokpa numit chawrakna COVID ki anouba case lising mangaga chamri phangkhre awang nongpok ki jilindagi khada leiba Guangdong yona Omicron na paktakna na landarakpadagi lockdown manungda miyoi million kayana awaba mayoknari case asina hujik phawbagi oina nomugi oiba khwaidagi wangba changni aduga Jilin province asina khwaidagi sathina sokpa province ama haibadu oire China da phangliba anouba COVID case sing asigi manungda Jilin province khaktadagi anouba case lising mari yauri Aroiba dang asigi tentakpa maroiba pau khara Punjab ki mathangda Aam Aadmi Party aapna makhoigi mara Assam da su sandorakhre
ꯍꯟꯗꯛꯇ ꯍꯧꯈꯤꯕ ꯃꯥꯔꯆ 6ꯇ ꯄꯥꯡꯊꯣꯛꯈꯤꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯏꯂꯦꯛꯁꯟꯗ ꯄꯥꯔꯇꯤ ꯑꯁꯤꯅ ꯁꯤꯠ 2ꯗ ꯃꯥꯏ ꯄꯥꯛꯂꯛꯈꯤ ꯑꯃꯗꯤ ꯒꯨꯋꯥꯍꯥꯇꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯜ ꯃꯤꯈꯜꯗꯗꯤ ꯁꯤꯠ 60ꯃꯛꯇ ꯃꯈꯣꯏꯒꯤ ꯃꯤꯔꯦꯞ ꯊꯥꯗꯣꯔꯛꯂꯒꯅꯤ ꯍꯥꯏꯔꯤ ꯑꯁꯥꯝꯒꯤ ꯑꯣꯂꯦꯝꯄꯤꯛ ꯕ꯭ꯔꯣꯟꯖ ꯃꯦꯗꯂꯤꯁꯠ ꯕꯣꯛꯁꯔ ꯂꯚꯂꯤꯅꯥ ꯕꯣꯔꯒꯣꯍꯥꯏ एशियन गेम्सकी ओइना क्वालिफाई ओइख्रे असम अमदी बेंगोल ngमखैदगी अहानबा ओइना पाखरीगुरीदा हुरानदुना पुथोरकपा कंगारू अमा पुलिसना कनबा ngमख्रे हारिबा कंगारू असी असमदगी बेंगोलदा चंगलकपा ट्रक अमदगी फाखिबने टाटा सन्स की चीफ नटरंजन चंद्रशेखरन बु एयर इंडिया की चेयरमैन ओइना खनख्रे पनबा याई टर्की की आईसी बु एयर इंडिया की चीफ एग्जीक्यूटिव ओइना खल्लुरबने अदुबु इंडिया दा यानदब कया लाकपदगी आईसी मसाना चीफ एग्जीक्यूटिव की फमदगी तोकचखिबने नेशनल की थाकता एनआरसी सेमननबगी वारेप अमता हौजिक फावबा लौद्री हाइना लोकसभा दंगसे केंद्र लेंगाकना सेंगदोख्रे यूक्रेन की नोंचुप थंग सरुकता लैबा टीवी टावर अमदा रशिया की रॉकेट न लंदाबदगी यामद्रबदा मियोई 18 सीख्रे पनबा याई हारिबा टीवी टावर लैबा खुनसी नेटो की मेंबर स्टेट पोलैंड की ngमखैदगी लाप्लिबसी सुपनतगी किलोमीटर 150 खक्तने ममांग थादा रशिया न लंदाबा हौरखिबा मतुंगदगी यूक्रेन थादोक्तुना चेनखिबा मीगी मसिंग मिलियन 3 हेले हाइना इंटरनेशनल ऑर्गेनाइजेशन फॉर माइग्रेशन ना हाइरक्ली पनबा याई यूक्रेनियन मचा नतबा अहुम सुबा लेबाकी नेशनल लाख अमगा 38 सु चेंथोरकपा सिदा यावी हाइरे रशियन पॉलिटिशियन थाइकुन अमदी इमुंग 13 अमगसु मखोगी मरल मथुम जापान ना फ्रीज तौख्रे अमदी रशियन यूक्रेन लान असिना अचा थक थाव अमदी फर्टिलाइजर की ममल अंगकु फंगना वांखतहंदुना मरोइना लाइरबा डेवलपिंग लेबाकसिंगदा अचोबा चिथेंग अमा पीरे हाइना यूएन चीफ ना फोंदोरखी ngasi goina di Arambai news Guwahati da maitelon gi pau sandok chaba matang installation jabaga loinana tabiri basingbo amka so hanna khurumjari